ꯀꯩꯔꯝꯗꯩꯅꯣ ꯁꯤꯁꯇꯔ ꯑꯩꯉꯣꯟꯗ ꯆꯦꯛ ꯀꯧꯔꯒ ꯌꯥꯝ ꯅꯣꯛꯂꯩ ꯇꯜꯂꯦ Hi, hello. ꯌꯥꯝ ꯐꯖꯩꯌꯦ, thank you. ꯁꯛ ꯌꯥꯝ ꯐꯖꯩꯌꯦ, ꯀꯩ ꯂꯝꯗꯩꯅꯣ? ꯀꯩꯗꯧꯔꯝꯃꯤꯅꯣ ꯆꯦꯍꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯦꯀꯞꯀꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕꯀꯣ ꯑꯗꯣ ꯁꯪꯉꯤꯕ ꯇꯨ ꯏꯃꯥ ꯎꯗ꯭ꯔꯦ ꯇꯨ ꯃꯥꯂꯦꯝ ꯍꯥꯎ ꯀꯩ ꯂꯝꯗꯒꯤꯅꯣ ꯃꯥꯂꯦꯝ ꯑꯩꯔꯣ ꯈꯥꯉꯕꯣꯛꯇꯒꯤ ꯆꯦ ꯃꯥꯏꯗꯤ ꯐꯨꯜ ꯑꯝꯇ ꯌꯦꯡꯒꯦ ꯃꯥꯟꯕ ꯑꯃ ꯂꯩꯔꯦ ꯁꯦ ꯐꯨꯜ ꯌꯦꯡꯉꯕ ꯈꯨꯝꯕꯤꯗꯦ ꯈꯨꯝꯗꯣꯏꯅꯤ ꯎꯍꯧꯗꯕꯅꯦ ꯃꯁꯛꯇꯤ ꯐꯖꯩ ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒꯁꯨ ꯌꯥꯁꯤ ꯌꯥꯔꯛꯑꯣꯏ ꯀꯥꯏꯋꯥꯏꯗꯒꯤꯅꯣ ꯈꯥꯉꯕꯣꯛ ꯆꯦꯟ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯆꯦꯍꯂꯤꯗꯣ ꯑꯝꯇ ꯎꯔꯛꯑꯣ ꯑꯣꯀꯦ ꯑꯉꯥꯡꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣꯕ ꯈꯥꯉꯕꯣꯛꯇꯩꯅꯦ ꯍꯥꯏꯕ ꯗꯤꯃꯥꯟ ꯁꯥꯔꯤꯁꯦ ꯗꯤꯃꯥꯟ ꯁꯥꯗꯦꯀꯣ ꯃꯥꯂꯦꯝ ꯍꯥꯎ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ you look so beautiful thank you ꯃꯤꯂꯤꯌꯟ ꯑꯃ ꯄꯨꯒꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯀꯩꯗꯧꯔꯤꯅꯣ ꯆꯦꯍꯂꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥ ꯔꯤꯜꯁ ꯅꯝꯃꯤꯕ ꯑꯗꯨꯒꯤ ꯂꯩꯕ Hi 10 million subscriber ꯐꯣꯂꯣ ꯇꯧꯔꯛꯑꯣ ꯇꯦꯛꯁ ꯊꯥꯅꯁꯦ ꯐ꯭ꯔꯦꯟ ꯑꯣꯏꯁꯦ ꯑꯣꯀꯦ ꯑꯣ ꯃꯥꯂꯦꯝ ꯍꯥꯎ ꯑꯩ ꯅꯪ ꯅꯝꯕꯔ ꯄꯥꯝꯃꯦ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ ꯏꯕꯦꯝꯃ ꯄꯛꯇꯦ ꯊꯦꯡꯛ ꯌꯨ ꯄꯛꯇ꯭ꯔꯁꯨ ꯊꯦꯡꯛ ꯌꯨ ꯆꯦꯟ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ 11 ꯀꯥꯏꯅ ꯍꯟꯇꯛ ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯕꯥꯆꯧ ꯍꯣꯏꯗ ꯏꯗꯣꯝꯆꯥ ꯕꯦꯕꯤ ꯍꯥꯎ ꯍꯧꯖꯤꯛ ꯐꯣꯂꯣ ꯇꯧꯔꯛꯑꯣ ꯆꯦ ꯄ꯭ꯂꯤꯁ ꯍꯣꯏ ꯇꯧꯔꯛꯀꯦ ꯁꯝꯕ꯭ꯔꯨ ꯑꯃꯒ ꯍꯥꯞꯄꯗꯤ ꯐꯖꯕꯅꯦ ꯑꯩ ꯁꯤꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯉꯤꯁꯤꯗꯤ ꯍꯥ ꯁꯤꯁꯇꯔ ꯆꯝꯅ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯀꯅꯥꯅ ꯄꯛꯇꯦ ꯍꯥꯏꯁꯦ ꯑꯩꯈꯣই ꯃꯥꯂꯦꯝꯗ ꯑꯗꯨꯅꯦꯕ ꯃꯤ ꯄꯛꯇꯦ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯃꯥꯂꯦꯝ ꯐꯖꯕꯤ ꯎꯅꯤꯡꯉꯦ ꯎꯗ ꯀꯨꯏꯔꯦ ꯏꯗꯣꯝꯆꯥꯁꯨ ꯎꯅꯤꯡꯉꯦ ꯎꯗ ꯀꯨꯏꯔꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯈꯥꯉꯕꯣꯛꯇꯒꯤ ꯃꯁꯛ
ngako nangondadi yadre ay am toge ngako ay phazahandi ge ngako phazahandi ge phazaro mangre du ya he yadre chumna ꯊꯣꯛꯀꯦꯗꯣ chumna thamake ba adu kadai wai thamne mangre loi de bojinge ay loi de bojinge ngako ya se de ya kaino မာရီ nangi ka na myauri yame se de ya mani wow wow tiền million na tangai ki nangi comments 10 million sarve yang ngasi sinan na kano gi kari bisa malim gi channel malim gi live ka ai gi oire heli gi oire ngasi di Jelly se phazadra ha phazai ha jelly phazai khoi makeup ne yin gira to khoi makeup to bi makeup